ꯑꯍꯥꯟꯕꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯃꯗꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯇꯩ ꯃꯌꯦꯛ ꯃꯤꯇꯩ ꯂꯣꯟꯕꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯡꯈꯝ ꯄ꯭ꯔꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯂꯦꯁꯟ ꯅꯝꯕꯔ 5ꯅꯤ꯫ ꯂꯣꯟꯁꯨꯝ ꯃꯌꯦꯛꯀꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯅꯩꯅꯖꯒꯗꯕ ꯑꯁꯤ꯫ ꯑꯗꯨꯗꯤ ꯃꯊꯪ ꯑꯩ ꯍꯧꯖꯔꯛꯂꯒꯦ꯫ ꯂꯦꯁꯟ ꯅꯝꯕꯔ 5.1ꯗ ꯃꯤꯇꯩꯂꯣꯟ ꯂꯣꯟꯁꯨꯝ ꯄꯊꯥꯞ ꯍꯥꯏꯗꯤ ꯒ꯭ꯔꯥꯃꯥꯔꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯤꯇꯩ ꯃꯌꯦꯛ ꯂꯣꯟꯁꯨꯝ ꯃꯌꯦꯛ ꯑꯍꯥꯟꯕꯁꯤꯅ ꯂꯣꯟꯁꯨꯝ ꯃꯌꯦꯛꯀꯤ ꯃꯄꯨꯡ ꯃꯌꯦꯛꯁꯤꯡꯅꯤ ꯀꯔꯝꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯊꯪꯒꯤ ꯑꯁꯤꯅ ꯂꯣꯟꯁꯨꯝ ꯃꯌꯦꯛꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯊꯪꯁꯤ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯂꯣꯟꯁꯨꯝꯁꯤꯡ ꯑꯗꯨ ꯈꯣꯟꯊꯣꯛꯇꯣꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯃꯊꯪ ꯄꯥꯖꯔꯛꯀꯦ꯫ ꯁꯤꯗꯩꯗ ꯀꯣꯛ ꯂꯣꯟꯁꯨꯝꯁꯤꯅ ꯏꯪꯂꯤꯁꯀꯤ ꯀꯦꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯎꯠꯆꯕꯅꯤ꯫ ꯄꯥꯕꯗꯤ ꯈꯣꯟꯊꯣꯛꯇꯤ ꯀꯔꯝꯅ ꯄꯥꯒꯗꯤ ꯍꯥꯏꯕꯗ ꯀꯣꯛ ꯂꯣꯟꯁꯨꯝ ꯁꯤꯅ ꯃꯤꯇꯩ ꯃꯌꯦꯛꯇ ꯏꯕꯅꯤ, ꯃꯈꯥꯏꯁꯤꯗ ꯏꯪꯂꯤꯁꯇ ꯏꯕꯅꯤ ꯀꯣꯛ ꯂꯣꯟꯁꯨꯝ꯫ ꯃꯊꯪꯗ ꯂꯥꯏ ꯂꯣꯟꯁꯨꯝ, ꯂꯥꯏ ꯂꯣꯟꯁꯨꯝ꯫ ꯃꯊꯪꯗ ꯃꯤꯠ ꯂꯣꯟꯁꯨꯝꯅ ꯑꯦꯝꯒ ꯃꯥꯟꯅꯔꯦ꯫ ꯃꯤꯠ ꯂꯣꯟꯁꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯖꯔꯛꯀꯦ꯫ ꯃꯤꯠ ꯂꯣꯟꯁꯨꯝ ꯑꯦꯝꯒ ꯃꯥꯟꯅꯔꯦ꯫ ꯃꯤꯠ ꯂꯣꯟꯁꯨꯝ꯫ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ꯫ ꯄꯥ ꯂꯣꯟꯁꯨꯝ ꯁꯤꯅ ꯄꯤꯒ ꯃꯥꯟꯅꯔꯦ꯫ ꯄꯥ ꯂꯣꯟꯁꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯖꯔꯛꯀꯦ꯫ ꯄꯥ ꯂꯣꯟꯁꯨꯝ ꯄꯤꯒ ꯃꯥꯟꯅꯔꯦ꯫ ꯄꯥ ꯂꯣꯟꯁꯨꯝ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ꯫ ꯅꯥ ꯂꯣꯟꯁꯨꯝ ꯑꯦꯟꯒ ꯃꯥꯟꯅꯔꯦ꯫ ꯄꯥꯕꯒꯤ ꯃꯑꯣꯡꯗꯤ ꯅꯥ ꯂꯣꯟꯁꯨꯝ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ꯫ ꯇꯤꯜ ꯂꯣꯟꯁꯨꯝ ꯁꯤꯅ ꯇꯤꯒ ꯃꯥꯟꯅꯔꯦ, ꯏꯪꯂꯤꯁꯀꯤ ꯇꯤꯒ ꯃꯥꯟꯅꯔꯦ꯫ ꯇꯤꯜ ꯂꯣꯟꯁꯨꯝ ꯑꯃꯨꯛ ꯃꯊꯪꯒꯤ ꯄꯥꯖꯔꯛꯀꯦ꯫ ꯉꯧ ꯁꯤꯅ ꯉꯧ ꯂꯣꯟꯁꯨꯝ ꯑꯦꯟꯖꯤꯒ ꯃꯥꯟꯅꯔꯦ꯫ ꯉꯧ ꯂꯣꯟꯁꯨꯝ ꯃꯊꯪꯒꯤ ꯄꯥꯖꯔꯛꯀꯦ꯫ ꯂꯣꯟꯁꯨꯝ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯌꯦꯛꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯏꯁꯦ ꯑꯥꯏꯒ ꯃꯥꯟꯅꯕꯁꯨ ꯑꯗꯨꯝ ꯊꯝꯃꯤ꯫ ꯃꯁꯤꯗꯩꯗ ꯂꯣꯟꯁꯨꯝ ꯃꯌꯦꯛꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯃꯄꯨꯡ ꯃꯌꯦꯛꯇꯒꯤ ꯃꯁꯛ ꯍꯣꯡꯕ ꯂꯣꯟꯁꯨꯝꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯃꯁꯛ ꯍꯣꯡꯗꯕ ꯂꯣꯟꯁꯨꯝꯁꯤꯡ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯅꯩꯅꯖꯒꯦ꯫ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯃꯨꯛ ꯂꯣꯟꯁꯨꯝ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯈꯨꯗꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯃꯊꯪ ꯎꯠꯆꯔꯛꯀꯦ꯫ ꯂꯦꯁꯟ ꯅꯝꯕꯔ 5.2ꯗ ꯃꯤꯇꯩꯂꯣꯟ ꯂꯣꯟꯆꯠ ꯄꯊꯥꯞ ꯒ꯭ꯔꯥꯃꯥꯔ ꯂꯣꯟꯁꯨꯝ ꯁꯤꯖꯤꯟꯅꯕ ꯌꯨꯖꯦꯁ ꯑꯣꯐ ꯂꯣꯟꯁꯨꯝꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯁꯤꯒꯤꯁꯤꯅ ꯂꯣꯟꯁꯨꯝꯗꯨꯅꯤ, ꯁꯣꯝꯒꯤꯅ ꯃꯤꯇꯩꯂꯣꯟꯗ ꯂꯩꯕ ꯑꯦꯛꯖꯥꯝꯄꯜ ꯈꯨꯗꯝꯁꯤꯡ ꯑꯗꯨꯅꯤ, ꯑꯗꯨ ꯁꯣꯝꯗ ꯏꯪꯂꯤꯁꯇ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯃꯊꯪ ꯄꯥꯖꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 1ꯁꯤꯗ ꯀꯣꯛ ꯂꯣꯟꯁꯨꯝ ꯌꯥꯎꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯤꯇꯩꯂꯣꯟꯗ ꯐꯛ ꯃꯦꯠ, ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯃꯦꯠ, ꯑꯩꯈꯣꯏꯒꯤ ꯐꯤꯗꯥ ꯑꯣꯏꯅ ꯐꯝꯅꯔꯤꯕꯗꯨꯅꯤ ꯐꯛ ꯍꯥꯏꯔꯤꯁꯤ꯫ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 2ꯗ ꯂꯥꯏ ꯂꯣꯟꯁꯨꯝ ꯌꯥꯎꯕꯗꯤ ꯇꯜ ꯕ꯭ꯔꯦꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯗꯨꯅꯤ ꯕ꯭ꯔꯦꯗ ꯍꯥꯏꯕꯗꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 3ꯗ ꯃꯤꯠ ꯂꯣꯟꯁꯨꯝ ꯌꯥꯎꯕ ꯈꯨꯗꯝꯗꯤ ꯁꯝ ꯍꯥꯏꯌꯔ ꯍꯥꯏꯕꯗꯤ ꯀꯣꯛꯇ ꯍꯧꯕ ꯁꯝꯗꯨꯅꯤ꯫ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 4ꯗ ꯄꯥ ꯂꯣꯟꯁꯨꯝ ꯌꯥꯎꯕꯗꯤ ꯀꯞ, ꯏꯪꯂꯤꯁꯇ ꯀꯞ, ꯃꯥꯏ ꯏꯪꯂꯤꯁꯇ ꯁ꯭ꯄꯦꯂꯤꯡꯅ ꯁꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯆꯥꯒ ꯊꯛꯅꯕꯗ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨꯅꯤ, ꯆꯥ ꯍꯥꯞꯅꯕ ꯄꯥꯇ꯭ꯔꯗꯨꯅꯤ꯫ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 5ꯗ
na lonsum na lonsum san san ox san ox sina saluni al sigina na lonsum happy bajini sigi na lonsum chest example sina rijini machang damo til lonsum par le haidi ising yam leiba kongphade leiba kongphane question ba mafum aduni part haije machang da mo say number 7 da ngau lonsum ji matangda ngau lonsum ge matang da hajarake say number 7 da ngau lonsum cheng rice sida cheng hay matamda ngau lonsum je sida sijinare ade mathangda say number 8 da i lonsum tai sina english ki tai khoi ngaksam daga mayam punariba aduni tai hairibasi masigi matangda lonsan gi matangda tentakpa wafam amani danga thamjarongge sidida part haiba matamda si tilje til lonsum ji ti ga manare adun english tai thorpada ti ga manarba amadi sina lonsum oina sina targadi hek mamangda leibdu e oiram targadi e ani sidadi thame maramdi karigino haiba matamda lonsum na loiba mai singa che hek mamangda e leiba matamda e ama organa wanto amasakiba e ani lergana wanto ani aji tongana ama satkiba haitare e amana e ma lergana wanto ama e ani lergana wanto tongan ba ma leiba mitelongi waida yamna lei adu side neinerga di yamna sangre maduma kona neinerjarake adi wafam amaga sideira sideda ngawlon sum sinergi si nung sijinate maramdi karinoda mapung me amada setup ani taptanabani sideda yenap absung nung sijina targadi mapung me amada setup ani tapkraneba madu mapung me amada setup ani tappa yadabani na mase ngawlon sumjina sinarpani ngawlon sumje arum ayangi damakta masideda sinaba nate adi masangda i lonsum harpu matamda i lonsumji sumaita phaina mayai waidagi sona singthoibuji i lonsumje adu sonda yenge matamda mapung me idi mathakta kasi da singdaneba adu i lonsumji mayai waidagi singba masima kawbirano sima matang asida lonsum mayai ki matangda neinajaba lojare channel asibu yengbirba khudima ngakam prameshwarna punamakpu ikai khumnaba uchari channel asigi mamingna mitai mayek mitai lol kaujai channel asida mitai mayek mitai lol haiba channel asida mayek ki maramda lonchat pathau ki maramda grammar ki maramda tatna upload mathang asum tawjaragani channel asibu nungsibi amadi subscribe tawbiu comment kya su pibira o awada pa menkhatmina duna aikoi puna mitai lol mitai mayek ase chakonaba honabinasi ngasigi di matang asida loisinjare punamakui kai kumnaba uchari